MONGSANGEI BOROI MAKHONG Da LEIBA SUN CLUB Na CHINKALEN OPTICAL Ga KHUTSHAMNARAGA Nongmagi Oiba Free Eye Checkup Camp Ama Club ASIGI Shanglen Da Pagthok-Khre Camp aduda mit sengna udaba ngawdong amadi mit sepa yauna mit kamari lainaba laina layong kayagi matangda layeng chathaki loinana anok mathau taba singna ahongba mamalda anok leibagi khudong chabasu phangankhi miyoi chama rom layeng khiba camp aduga mari lainana Sun Club ki General Secretary Thaudam Ruhini Kumar na hai haugalakliba naha sing dagi ahal oiraba sing phauba mobile phone ka hena sijinnabana mit sokpage chang asi hengalakli maram aduna mit kamari lainaba laina layong kaya nganna khangdok haunaba amadi ngakthok haunabagi pandamda kem asi pangthokpani haina mahakna makhata na phongdokhi Free Eye Checkup ki kem khak pangthokli hairiba kem asida mi hojipoki oina mi yankai mukti yengre adubu mi akogi thajalam bai matoin mi chama yankai mukki yengbugi plan laise haiba Free Eye Camp asi i pandam ko ji mobile yamna screen time jam hengalak ko aduna maside kitang oju akogi leiba anga hojikti anga han khakna mobile loi paina ramne screen time ji kitang hengalak Pona maram oirkanda masjid tholok pa yaba nikki laina sing side ngak thong nabi damta khoi adugi pandam da panthok chawne